luhongbagi wafamdo inamana yaroi ai inamagi thamoi masak khangi mana yadaba yabro aina sinba thabakta ne noina pamsa wamta ngang pa yaroi ai bune na khoina phattaba tahan basu yaroi luhong da basu yaroi hayeng ne nupa mayung gi mi lakani phajana khunggi dawni ko ai di haisini on talk na phakraba minida chahida bu adu khara leisin khibagi wanida afaba khallingaida matam hendo khiba haiduni takpiri bududi onthok na laibu phakraba wani adura angangi wa amata kaino kai gi angangi wano mayam na haibiri bodo adum yajare ekoi moi mamong nupine adudi luhong base khara thujanaba tobiro ado luhong basi khara chaw no hong da di yarui doriba adugi di kaim tanungsa thibirunu aikhoi rongi su paisa nungsa gi di kari su awat pa lejade tausi haibado adude hekta tausi adudi luhong basi yare na lepsare ko yai fare mama chasida laire mama aigi luhongbagi wafam ama hainaraklibase tawbigano aidi yum panjararoi luhongbado haidokpiho aidi punsi chupa mamaga inega ki mateng pangduna laisarage kaino nang haido ha ine sune noi mama da leire ise ahallamana sinbadane wangang dana yaraga laiba nang wangang gano ahan singna ne nang nungai ni haidana silise nang yagadabane luhongbagi numit lepna khrabane ko aina habe ingadaba nangi kemta watana bane inena ne singan luhongbadi ne soibi yaro haisini ko bema nanena ne kadon sunangi phattana bashilo handaki luhong base nang kaidana bashilo ko bema aidine luhong ba kaiba yaro haisini ko aidia अफब नुपा मदा इमौ मैनौ बिबु थाजखरगे अवोंग अउन तमदना चावनो लुहोंग खरगे हाइदना मागी मामगा मनेगना तमकपदुदा अखोइना दि करी हाइरुनी मैनौ बि मसाना दि लुहोंग बदु यारमगनी हाइबा इ थाजत अदुसु नुपीगी मपो लेशाबी हाइबुसिदी मपु पानबसु नत्ती इसा नुपाना डॉक्टर तंबगा काइबगा दि यारोय कोई पाबोंग मा माइनोबिदो अतोप नुपा अमदा मयुम पानग्रे हेक्ताबदा लांगमबदो लारिक पाबगा यारोइदुनिको इसाना डॉक्टर तंबा काइगे दबो ओइरदि माइनोबिदो इमो ओइने लौसन बिरसिरो अहिगी नाकता कोलगा थमजरगेबा इसा नुपादी डॉक्टर ओइदबा यारोइको नाइको ए अनौबीबु मुन्न खंगे
nacha nupadusu matam khara suti lei haibani kauthoge ꯑꯣ aduga anaubibusu yumsida chakobirake makhoi ani unajarasanu makhoi ani gi warepna punshida naha oibagi nungsi chaina phangdaba oirasunu ꯁꯦꯠꯇꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯋꯥꯇꯥꯁꯤꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯅꯤꯡꯕꯒ ꯆꯞ ꯍꯦꯛ ꯆꯥꯅꯩꯗꯣ ꯇꯧꯋꯦ ꯊꯧꯔꯥꯡ ꯁꯤꯟꯕ ꯍꯩꯕꯗꯅꯦ ꯂꯩꯀꯥꯏꯁꯤꯗ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯜ ꯂꯩꯗꯅꯅꯦ ꯃꯃꯤꯡ ꯂꯩꯔꯤ ꯐꯥꯎꯔꯤꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ai hayengmak anobigi leifamda chatlaga mabu chakounaba hairurage aduga nacha nupasu suti ni tholo hairage pharaba ꯑꯗꯨꯅ ꯐꯔꯅꯤ Hey, noi cha tu loi tri ba puthoro na hey. ꯑꯥꯎ ꯂꯣꯏꯔꯦ ꯄꯥꯕꯨꯡ Hojik kan angang sing sina tap kriba mon kriba. La thengra ni. anobi la ꯃꯥꯃꯥ ꯆꯥ ꯄꯥꯏꯁꯦ nang luhong dore tabadane nane na chakobi ni dana mama na chakobi pau hailai ni na dema nang sune imo anobi gane sak sabudo plap lang minoko ꯍꯣꯏ ꯃꯥꯃꯥ aigi icha nupa mapanda doctor tamgibado adusu hayeng tholakani anobi gi ne chakobudane punna sak samina doini laktaba yade ko ꯍꯣꯏ ꯃꯥꯃꯥ ꯃꯥꯃꯥ ꯇꯥꯡꯉꯥꯟꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ tholakadoini ꯑꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯏꯅꯝꯃꯒ ꯂꯥꯛꯑꯒꯦ lauko noi lakpagi chakto mangna thongdoiba hey nang uji bau kaim loitribo ꯂꯣꯏꯔꯦ ꯂꯣꯏꯔꯦ mi angang lakpana halani mi ꯍꯣꯏꯗ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯝꯇ ꯉꯥꯏꯔꯦ mama ꯀꯩꯗꯧꯔꯒꯦ anobi si phahurasira ꯑꯩꯒꯤꯗꯤꯅꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯗꯥꯛꯇꯔ ꯇꯝꯕ ꯀꯥꯏꯕ ꯁꯨꯡꯌꯥ nasada kadi laina leibadagi no nangna nacha nupa se doctor tamba syam pami sibo doctor da hai he ꯃꯥꯃꯥ ꯃꯥꯃꯥ hey angang la ma le ni he ayong ti yeng ki ge noi la bro la hey mama angang hai la ne ano wi la e mama lao ลาเอ chak cha ba lao ra nang di ajam pho ri ba hey si po chai sing ye loksan bi ro lao ta dai che ลาเอาจังสิลา sang lao hey ano wi nang su chang o ko la bem la hongorun ꯀꯩꯅꯣ ꯏꯃꯥ ꯂꯂꯣꯟ ꯁꯦꯟꯒ ꯂꯩꯇ꯭ꯔꯕꯣ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯂꯣꯏ ꯍꯦꯛ ꯄꯨꯏꯁꯤꯕꯣ ꯌꯨꯝꯗꯒꯤ ꯄꯨꯔꯕꯗꯤ ꯁꯦꯟꯗꯣꯡ ꯂꯩꯗꯅ ꯑꯊꯥꯕꯤꯗꯒꯤ ꯂꯧꯔꯒ ꯄꯨꯔꯕꯗꯤ ꯇꯣꯡꯗꯦꯅꯦꯍꯦ ꯉꯁꯤꯗꯤ ꯑꯩ ꯈꯪꯐꯝ ꯈꯪꯗꯅ ꯋꯥꯏ ꯑꯁꯨꯛ ꯁꯥꯡꯕ ꯃꯪꯂꯥꯟ ꯑꯃꯕꯨ ꯈꯪꯍꯧꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯁꯦ ꯀꯔꯤ ꯃꯑꯣꯡꯅꯣ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯣ ꯑꯩ ꯈꯪꯉꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯅꯅꯤꯡꯇꯝꯅ ꯉꯥꯡꯅꯕ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯁꯦ ꯅꯍꯥꯛ ꯂꯨꯍꯣꯡꯂꯒꯅꯤ ꯂꯝꯂꯥꯟꯕ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯂꯥ ꯑꯩ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯉꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯀꯠꯊꯣꯛꯈ꯭ꯔꯕꯅꯦ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯑꯩꯍꯥꯛ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯣꯏꯌꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯈ꯭ꯔꯒ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯕ ꯀꯤꯗꯕ꯭ꯔꯣ ꯑꯩꯅ ꯆꯥꯝꯃꯔꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯑꯁꯦ ꯍꯥꯏꯕꯅꯦ ꯅꯪꯅ ꯗꯥꯛꯇꯔ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ
ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯦꯞꯁꯦ ꯃꯁꯤ ꯄꯨꯟꯁꯤꯒꯤꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯋꯥꯔꯦꯞꯁꯦ ꯍꯣꯡꯂꯣꯏ ꯑꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯣꯏ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤꯗꯣ ꯃꯗꯨ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯡꯅꯁꯤ ꯑꯩꯍꯥꯛꯅ ꯊꯤꯔꯛꯄꯗ ꯅꯍꯥꯛ ꯑꯩꯒꯤ ꯑꯣꯏꯅ ꯍꯤꯡꯂꯝꯃꯨ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤ ꯃꯪꯂꯥꯟꯗꯅꯦ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯑꯣꯏ ꯑꯗꯥꯉꯥꯟꯕ ꯅꯣꯏꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ ꯂꯥꯝꯗ꯭ꯔꯤꯗꯩꯅꯦ ꯑꯩ ꯐꯗꯤꯒꯣꯝꯒꯗꯨ ꯃꯟꯕ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯄꯨꯡꯁꯦ ꯑꯥ ꯌꯧꯈ꯭ꯔꯦꯅꯦ ꯂꯣꯏꯔꯦ, ꯆꯥꯛ ꯂꯣꯏꯔꯦ. ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯅꯦ ꯌꯦꯡꯉ ꯑꯩ ꯂꯣꯏꯁꯜꯂꯣ. ꯂꯣꯏꯁꯜꯂꯣ ꯑꯩ ꯅꯅꯝꯃꯗꯤ ꯏꯅꯝꯃꯗꯤ ꯑꯁꯣꯝ ꯌꯨꯝꯗ ꯇꯥꯡꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯌꯦ ꯁꯥꯟꯅꯖꯁꯅꯨ ꯋꯥ ꯑꯃ ꯅꯥꯈꯩ ꯁꯦꯡꯗꯣꯛꯅ ꯍꯧꯕꯅ ꯐꯔꯕꯅꯤ ꯊꯧꯔꯥꯡ ꯁꯤꯟꯕ ꯍꯩꯕ ꯃꯄꯥꯏꯗꯣ ꯁꯤꯅꯤ ꯑꯉꯥꯡꯁꯥ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛꯀꯥꯗꯣ ꯄꯨꯔꯛꯑꯣ ꯍꯥꯞꯊꯔꯣꯁꯦ ꯍꯥꯞꯊꯔꯣ ꯌꯥꯔꯦ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯗꯣ ꯂꯧꯔꯣ ꯆꯥꯔꯣ ꯑꯉꯥꯡꯁꯥ ꯆꯥꯛ ꯆꯥꯕꯁꯤꯗꯤ ꯍꯔꯥꯎ ꯆꯥꯁꯤꯀꯣ ꯍꯔꯥꯎ ꯆꯥꯒꯗꯕꯅꯤ ꯍꯔꯥꯎ ꯆꯥꯕꯁꯤꯗꯤ ꯃꯆꯤ ꯑꯣꯏꯈ꯭ꯔꯕ ꯆꯥꯎ 이때마 마이노비도보 그다이도노 자크리도보 ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯗꯨꯗꯅꯦ ꯏꯝꯐꯥꯜꯗ ꯏꯆꯥꯅꯨꯄꯤꯒ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯈꯤꯌꯦ 루홍바 낚실랍시데 이때마 빵cet ꯆꯠꯊꯣꯛꯍꯟꯕꯤꯔꯅꯨꯗ ꯍꯣꯏꯗ ꯆꯠꯊꯣꯛꯍꯜꯂꯔꯣꯏ ꯑꯗꯣ 이때마 ꯑꯩꯅ ꯐꯖꯕꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯤ ꯂꯨꯍꯣꯡꯕꯁꯨ ꯈꯔ ꯋꯥꯠꯂꯤꯉꯩꯁꯤꯗ ꯐꯤꯔꯣꯜ ꯂꯩꯕꯤꯔꯣ ꯁꯅꯥ ꯂꯨꯄꯥꯒꯗꯣ ꯁꯥꯕꯤꯔꯣꯏꯅ ꯁꯦ 이때마다 신내자리 ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯂꯩꯕꯤꯔꯣ ꯆꯦꯠꯇ ꯂꯧꯁꯟꯕꯤꯔꯣ 이때마 ꯌꯦꯡꯉꯣꯏ 이때미 ꯂꯩ ꯅꯪ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨꯀꯣ ꯑꯩꯗꯤ ꯃꯥꯏꯅꯧꯕꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗ ꯃꯤꯍꯨꯟꯒꯥꯁꯦ ꯇꯤꯡ ꯆꯣꯡꯕ ꯍꯧꯔꯝꯅꯦ ꯍꯧꯈꯤꯕꯗ ꯑꯃꯁꯨ ꯑꯩꯒ ꯂꯨꯍꯣꯡꯅꯦꯅ ꯍꯥꯏꯔꯨꯕꯗꯒꯤ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯅꯦ ꯁꯦ ꯀꯔꯤꯝꯇ ꯆꯤꯡꯅꯅꯨ ꯏꯅꯥꯎꯁꯤꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯗꯤꯅꯦ ꯁꯣꯏꯔꯔꯣꯏꯗꯕꯅꯦ 이때마 ꯁꯦ ꯁꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯔꯣꯏꯗꯕꯅꯦ ꯁꯦꯠꯂꯤꯍꯦ 이때마의 와지니 ꯍꯩꯃꯥ ꯂꯥꯛꯑꯦꯅꯦꯍꯦ 이때마 ꯃꯥꯏꯅꯧꯕꯤꯌꯥ ꯅꯪ ꯇꯥꯃꯣ ꯂꯥꯛꯏꯁꯤ ꯀꯩꯅꯣ ꯆꯥꯅ ꯊꯛꯅꯕꯗꯣ ꯅꯝꯇ ꯁꯦꯝꯃꯧꯁꯦ 이마 이남마 masa 누가이때 이남마 상하시 ꯂꯥꯛꯑꯣ 이때마 ꯌꯥꯝ ꯆꯥꯁꯤꯜꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯁꯅꯨ ꯀꯩꯝ ꯍꯥꯏꯕꯤꯔꯨꯔꯅꯨ 이때마 ꯑꯁ ꯍꯜꯂꯛꯏꯁꯦ ꯄꯨꯛꯅꯤꯡꯁꯦ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯉꯦ 이마 ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡꯅ ꯃꯤꯃꯥꯡ ꯊꯣꯛꯑꯒ ꯏꯀꯥꯏꯕ ꯅꯪꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ 이마가 ꯄꯥꯕꯨꯡꯒꯅ ꯇꯨꯅꯥꯟ ꯍꯥꯏꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯗꯨꯗ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯗꯣ ꯑꯩ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ ꯏꯆꯥꯕꯨꯗꯤ ꯀꯔꯤꯒꯤ ꯇꯨꯅꯥꯟ ꯍꯟꯅꯨꯕꯗꯨꯗ ꯊꯥꯖꯔꯨꯅꯦꯒꯦ 이마는 누피 ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯀꯅꯨ ꯀꯣ ꯑꯉꯥꯡꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯌꯨ 이마 ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏ ꯆꯣꯛꯀꯗꯕ ꯊꯕꯛ 이마 ꯇꯧꯕꯤꯒꯅꯨ ꯀꯩꯗꯧꯉꯩꯗꯁꯨꯅꯦ 이남마는 ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯉꯣꯏ ꯍꯌꯦꯡ ꯇꯨꯡꯗ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯣ 이ꯃꯨꯡꯁꯤꯗꯅꯦ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯑꯩꯒꯨꯝꯕꯅ ꯁꯤꯟꯕ ꯊꯕꯛꯄꯨ ꯁꯣꯏꯕ ꯌꯥꯕ꯭ꯔꯣ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯇꯅꯦ ꯋꯥꯄꯥꯎ ꯊꯥꯗꯨꯅ ꯈꯪꯍꯟꯒꯅꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯥꯎꯊꯣꯛꯀꯅꯤ ꯂꯨꯍꯣꯡꯕꯗꯤꯅꯦ ꯀꯥꯏꯔꯕꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯏꯟꯗꯦ ꯉꯁꯤꯗꯒꯤꯅꯦ ꯃꯩꯅꯧꯕꯤꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯔꯣꯏꯗꯕꯅꯤ
ꯕꯦꯃꯥ ꯅꯅꯦꯅꯅꯦ ꯀꯩꯗꯧꯅꯁꯨ ꯅꯪꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯨ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯀꯥꯏꯗꯅꯕ ꯁꯤꯜꯂꯨꯀꯣ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤꯗꯣ ꯃꯗꯨ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯡꯅꯁꯤ ꯑꯩꯍꯥꯛꯅ ꯊꯤꯔꯛꯄꯗ ꯅꯍꯥꯛ ꯑꯩꯒꯤ ꯑꯣꯏꯅ ꯍꯤꯡꯂꯝꯃꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯆꯤꯡꯒꯤ ꯏꯉꯥꯏ ꯏꯇꯥ ꯅꯌꯝ ꯃꯉꯥꯏꯔꯦ ꯃꯥꯒꯤ ꯅꯨꯄꯥ ꯇꯥꯗ ꯁꯣꯠꯁꯟꯁꯨ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯅꯄꯥꯒꯁꯨ ꯇꯤꯟꯅꯔꯝꯕꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯒ ꯅꯪꯕꯨ ꯁꯤꯟꯅꯔꯝꯗꯣꯏꯁꯦ ꯃꯈꯣꯏ ꯑꯅꯤ ꯃꯉꯥꯏꯔꯦ 이마, 고모. 이마. 시간에 나오. 나오 저씨. 이마. 나오. 나오. 이마. 저씨 나오. 나오 이베마. 까칼로. 이마나 실리버세
ꯅꯪꯒꯤ ꯐꯅꯅꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯃ ꯇꯣ ꯀꯞꯀꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯗꯤꯅꯦ ꯂꯦꯝꯅ ꯑꯝꯇ ꯃꯥꯡꯍꯜꯂꯣ ꯑꯩꯈꯣꯏ ꯄꯥꯎꯡꯗꯅꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯒꯦ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯌꯣ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯌꯣ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ 이자도 놓지 마. 이자가 가이나 먹어 뭐야. ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯏꯕꯦꯝꯃ 이자 놓지. ꯊꯥꯗꯧꯑꯣ 이자 놓지. 이자가 가이나 먹어 뭐야. 이붕어 가리 마마이 레요 이마 안강 레름들 이마 아이자 레름들 이마 아이자 망고 하루 이마 이베마 아이자 망고 하루 아이자 레름들 이마 아이자 비오 이마 아이자 망고 하루 아이자 망고 하루 이마 아이자 레름들 이마 Ay, sama ko yaroin mo. Pio! Ay, sama ko yaroin mo. Wa si amukta miyan ta na ngang nagadaba se karay sa krino kang di. Hekta leramdaba. Moy babunggi ne wangang bada ning tambadu di ne karahan tabira uko. Hayeng di ne namong ne yeng basat kadawri se. Mi opisar gi mayum ni. Hey, opisar do aisu oiramim ne. Moy babung di opisar macha, mi na opisar achauba. Hawjikti aine na chaurabani ne ibema. Kamain chauri ba? Aidi retire ore kana gi sum makhada leitre. Madi mi makhada leiriba khangaba. Haima. Kanada bada maray do kit tawbira anu. Midi ne tolop tangkai pang diye mapum pangi ba ai khoi gi di ne tolop tangkai hayeng ni ko imau hai ba sa tawri se handak ti ne so hel an ba ga ya ponte mi na hairi ba masak ka yam phajai hai ai di handak ti soi ba ya roi ko ho kaigino sema asuk inna bubira isibo yam de yam ba na te da Isanupa doctor duna ibe magi isanupi se khangi hai madu hekta badane ai di harau bana luton sat khrabani ichanupiga higher secondary da school taminarakpi mamanabi amagi mabungne haye mamanabi do mainobi kawe haye nushi khraba maraibok thi khraba nupi macha ai khoi ga ne hek yumthang na leiminabani leiminnabanina isa nupanasu ibemado masan gumna khanjaribani mama leikhidabadagi magi mamagi yumda leikhibani khangdreda maraibak thiraba nupi masai tuni noma mafam khangdana hek manghibadagi ne mai mari makhom ta thi khangdre apa nungai gi wari sari ngai sida moi babungna karai de wari no mu ko thokpire idubo hai chum haibani 이베마 자도 다다다 비요 야리 ꯌꯦꯡꯉꯣꯏ ꯅꯆꯦꯗꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯨꯀꯣ ꯇꯥꯗꯥ ꯁꯥꯁꯦ ꯄꯥꯏꯕꯤꯌꯣ ꯏꯆꯦꯃ ꯁꯥ ꯄꯥꯏꯕꯤꯌꯣ paisi marup mapang sagai natayda phau aidi wari loin saba haukrabani yabidaba yaroi ko 이베마 라오 ꯌꯦꯡꯉꯣꯏ ꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕꯁꯤꯡꯁꯦ ꯗꯣꯛꯇꯔ ꯂꯝꯉꯥꯟꯕꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯤ ꯏꯆꯥꯕꯨꯅꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯄꯥꯝꯖꯩ ꯍꯥꯏꯗꯅꯅꯦ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯦ ꯕꯦꯃꯥ 이니엠기 와디네 레사비 오이바 꾸이만 크레 이사누파 닥터두수네 꾸이만 크레 파캉 오이바 루홍아세
ว่าลุยทกน่ะละสินุมิตอภาบมาปีโรยดนะไอ้คอยเสียเฮกตะละอับนี่ เบียมาอิชานะคันมาดูชุเนี่ยอะคุยเด็กได้ให้อิชานะกะริคัลลิบะ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯆꯥ ꯑꯃ ꯑꯣꯏꯒꯦꯅ ꯈꯟꯖꯩ ꯏꯃꯥꯅ ꯑꯁꯤ ꯇꯧ ꯑꯁꯨꯝꯅ ꯆꯠꯂꯣ ꯍꯥꯏꯕꯗꯣ ꯏꯟꯖꯕꯅ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯗꯣꯛꯇꯔꯒ ꯑꯃꯨꯛꯇꯪ ꯎꯅꯖꯅꯤꯡꯉꯤ ꯄꯦꯜꯂꯤꯍꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯧ ꯇꯧꯕꯗꯨꯅꯔ ꯈꯪꯗꯦ ꯄꯦꯜꯂꯤꯍꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯃꯇ ꯉꯁꯤ ꯐꯥꯎꯕ ꯂꯦꯝꯅ ꯃꯥꯡꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯗꯥꯛꯇꯔꯗꯨꯁꯨꯅꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯖꯥꯠꯅꯤ ꯆꯞ ꯃꯥꯟꯅꯩꯗꯀꯣ ꯃꯥꯏ ꯐꯔꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯩ ꯕꯦꯃꯥ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗꯗꯤꯅꯦ ꯅꯅꯦꯝ ꯑꯉꯥꯎꯕꯤꯁꯤꯅꯅꯦ ꯍꯥꯏꯕ ꯑꯃꯨꯛ ꯏꯟ ꯇꯥꯕ ꯎꯅꯧ ꯏꯆꯥ ꯗꯣꯛꯇꯔꯗꯨꯒ ꯎꯅꯧ ꯏꯄꯥ ꯍꯥꯏꯒꯦ ꯊꯣꯏꯕꯤ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯇꯣꯝꯗ ꯆꯠꯆꯒꯦꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯇꯣꯝ ꯆꯠꯆꯒꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ ꯅꯊꯟꯗ ꯆꯠꯄ ꯁꯨꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯊꯤꯟꯅꯤ ꯍꯥꯏꯁꯤꯅꯤ ꯊꯣꯏꯕꯤ ꯅꯪ ꯑꯩ ꯌꯥꯝ ꯋꯥꯍꯟꯒꯅꯨꯀꯣ ꯊꯣꯏꯕꯤ ꯑꯩ ꯁꯦꯟꯅꯕꯗꯅꯦ ꯅꯪ ꯅꯁꯥꯒꯤ ꯅꯊꯧꯒ ꯂꯣꯏ ꯄꯨꯡꯀꯥꯎ ꯀꯥꯎꯔꯕꯅꯤ ꯂꯩꯀꯥꯏꯅ ꯌꯥꯝ ꯋꯥꯔꯤꯅꯔꯕꯅꯤꯀꯣ ꯑꯩ ꯃꯗꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩꯅꯤꯅꯦ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯝꯗꯗꯅ ꯄꯥꯈꯠꯄꯒꯤ ꯑꯣꯏꯔꯝꯗꯅꯅꯦ ꯃꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯪ ꯑꯩꯒꯤ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯗꯤ ꯅꯪ ꯑꯩꯗꯤ ꯂꯣꯏꯔꯦꯅꯦ ꯍꯥ ꯍꯩ ꯊꯣꯏꯕꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩ ꯍꯨ ꯊꯛꯑꯒ ꯁꯤꯔꯣꯏꯁꯨ ꯁꯤꯕ ꯉꯝꯒꯅꯤ ꯑꯁ ꯄꯛꯇꯔꯦ ꯍꯟꯅꯨꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯣ ꯑꯩꯕꯨ ꯑꯃꯨꯛ ꯀꯅꯥꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯁꯦꯠꯂꯤꯌꯦ ꯊꯣꯏꯕꯤ ꯍꯩ ꯍꯅꯨꯔꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯍꯦꯔꯣꯅꯤꯅ ꯍꯩ ꯑꯩꯗꯤ ꯆꯪꯕ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯉꯤ ꯍꯥꯏ ꯃꯥꯏꯅꯧꯕꯤꯒ ꯃꯥꯒ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯏ ꯃꯃꯥꯗꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯤ ꯃꯤꯗꯨ ꯌꯥꯝ ꯐꯩ ꯆꯤꯡꯂꯦꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯦ ꯃꯄꯥꯟꯗ ꯇꯝꯃꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯦ ꯃꯁꯛꯇꯨꯁꯨ ꯈꯨꯐꯖ ꯑꯃ ꯇꯥꯏꯕꯪꯆꯥ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗ꯭ꯔꯥ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛꯁꯦ ꯂꯨꯍꯣꯡꯕꯒꯤ ꯔꯥꯏꯠ ꯇꯥꯏꯝꯅꯤ ꯅꯍꯩ ꯇꯝꯕ ꯂꯣꯏꯔꯦ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯑꯃꯁꯨ ꯐꯪꯉꯦ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯪ ꯌꯨꯝꯗꯨꯗ ꯇꯔꯛ ꯊꯝꯃꯤꯗꯣ ꯃꯗꯨ ꯑꯩ ꯄꯥꯝꯗꯦ ꯅꯪꯗꯤ ꯑꯩꯗꯧꯅ ꯂꯥꯏꯔꯕꯁꯨ ꯅꯠꯇꯦꯅ ꯇꯥꯏꯕꯪꯆꯥ ꯑꯩꯍꯥꯛ ꯃꯤꯑꯣꯏꯕꯅꯤ ꯍꯤꯡꯂꯤꯉꯩꯗ ꯃꯤꯑꯣꯏꯕ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨꯁꯨ ꯑꯩꯍꯥꯛ ꯅꯝꯊꯥꯛ ꯇꯧꯅꯤꯡꯗꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯃꯥꯏꯅꯧꯕꯤꯒꯤ ꯋꯥꯐꯝꯂꯣ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯍꯧꯖꯤꯛ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯂꯨꯕ ꯃꯇꯥꯡꯅꯤ ꯅꯍꯥꯛꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯋꯥꯔꯤꯁꯤ ꯅꯉꯣꯟꯗ ꯂꯤꯅꯤꯡꯗꯕꯅꯤ ꯃꯥꯏꯅꯧꯕꯤꯗꯣ ꯅꯣꯡꯃ ꯑꯩꯅ ꯖꯤꯔꯤꯗꯒꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯈꯤ ꯏꯁꯤꯡ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯃꯥꯏꯅꯧꯕꯤ ꯇꯥꯏꯕꯝꯆꯥꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩ ꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯍꯜꯂꯛꯄꯗ ꯏꯁꯤꯡ ꯈꯣꯔꯥꯡꯃꯟꯈꯤꯗꯅ ꯏꯁꯤꯡ ꯑꯝꯇ ꯂꯧꯒꯦꯅ ꯆꯪꯉꯛꯄꯅꯦ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯩ ꯑꯩꯈꯣꯏ ꯑꯁꯣꯝꯗꯗꯤ ꯅꯪꯁꯦ ꯍꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯀꯅꯥꯅꯁꯨ ꯈꯪꯅꯗ꯭ꯔꯦ ꯏꯃꯥ ꯑꯉꯥꯡꯁꯤꯅ ꯀꯅꯥ ꯃꯄꯥꯗꯤ ꯀꯅꯥ ꯇꯥꯏꯕꯝꯆꯥ ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯅꯦ ꯀꯣꯟꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯦ ꯆꯠꯁ ꯂꯥꯛꯕꯨ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯑꯩꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯃꯆꯥ ꯑꯃ ꯄꯣꯛꯑꯒ ꯃꯥꯏ ꯅꯨꯄꯥꯅ ꯇꯥꯟꯊꯣꯛꯄꯤꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤꯅꯦ ꯅꯤꯡꯊꯧꯅꯁꯨ ꯑꯃꯨꯛ ꯂꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝꯅ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯇ ꯅꯠꯇꯅ ꯃꯥꯏꯅꯧꯕꯤꯗꯣ ꯑꯁ ꯃꯔꯝ ꯆꯠꯁꯨ ꯆꯨꯝꯗ꯭ꯔ ꯃꯥꯜꯂꯦꯗ
ꯍꯧꯖꯤꯛꯄꯨ ꯆꯞ ꯆꯥꯅ ꯃꯥꯏꯅꯧꯕꯤꯕꯨ ꯀꯥꯏ ꯂꯩꯒꯦ ꯃꯥꯃ? ꯑꯐꯥꯎꯕꯤꯗꯨꯒꯤ ꯃꯃꯤꯡꯒ ꯄꯜꯂꯛꯑꯅꯨꯗ. ꯃꯄꯥ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯆꯥ ꯑꯃ ꯂꯣꯏꯆꯦꯟꯅꯗꯅ ꯂꯩꯔꯦꯗꯅ. ꯊꯨꯡꯉꯨꯕꯅ ꯃꯌꯨꯝ, ꯂꯩꯔꯨꯕꯅ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨ ꯇꯥꯔꯦꯗꯅ. ꯑꯁ, ꯏꯀꯥꯏꯖꯩꯗ ꯄꯟꯕꯗ. ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯔꯣꯏ. ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯕꯗꯤ? 마부 미네더라. ꯑꯗꯨꯅꯤꯅꯦ ꯃꯥꯅ ꯇꯧꯖꯕ ꯊꯕꯛꯇꯨ ꯃꯥꯅ ꯐꯪꯖꯕ ꯍꯥꯏꯔꯤꯁꯦ. ꯃꯥꯏꯅꯧꯕꯤꯒꯤ ꯃꯔꯥꯏꯕꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯑꯣꯏꯖꯈꯤꯕꯅꯤ. 이마가 바봉은 실리버시다. 낭나 하라오 야브나네. 낭게 숨부 공탕 오이게네네 칼리. Matam kuina thamoy nungda thamlakpa nange nungsiwari matam kuina thamoy nungda thamlakpa nange nungsiwari ningsinglaroy amuk hanna thadoglage pungsigi oina ningsinglaroy amuk punsigi oina matam kuina thamoy nungda thamlakpa nangi nungsiwari hingbagi khongchatta awanungai lambida chatminage khanjarambi pamjarambi nungsibi hingbagi khongchatta awanungai lambida chatminage khanjarambi thawayoige khanjarambi nangbu nungsibada chagliba thamoy mai chakse muthatlage ngasidi thamoy la kanungdagi Thadoklabani nangbu lamgi cheklaoina paikhuna ningtamna aigi inaktagi Thadoklabani nangbu lamgi cheklaoina paikhuna ningtamna aigi inaktagi taibangi khongchata punsigi hidenda thanglage khongthangse anauba lambida matam kuina
ꯅꯨꯡꯁꯤꯋꯥꯔꯤ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏꯅꯨꯡꯗ ꯊꯝꯂꯛꯄ ꯅꯪꯒꯤ ꯅꯨꯡꯁꯤꯋꯥꯔꯤ ꯕꯨꯡꯉꯣ ꯕꯨꯡꯉꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤꯔꯥ ꯉꯁꯤꯗꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡꯒ ꯆꯥꯃꯤꯟꯅꯔꯨꯔꯣ ꯀꯔꯤ ꯀꯔꯤ ꯆꯥꯁꯜꯂꯛꯑꯒꯦ ꯅꯪꯕꯣ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯛꯄꯗ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯆꯥꯎꯕꯅ ꯆꯥꯅꯕ ꯁꯤꯜꯂꯝꯃꯦ ꯈꯔ ꯆꯥꯁꯜꯂꯛꯑꯦ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅꯅꯦ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤꯗꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯃꯥ ꯈꯣꯏꯅ ꯌꯥꯅꯗꯨꯅ ꯋꯥ ꯂꯣꯏꯔꯕꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯎꯅꯔꯒ ꯀꯩ ꯀꯥꯟꯅꯒꯗꯧꯔꯤꯒꯦ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯅꯄꯥꯕꯨꯡꯒ ꯑꯩꯒꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯁꯛ ꯈꯪꯅꯔꯤꯁꯤ ꯍꯥꯏ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ ꯎꯅꯔꯒ ꯄꯥꯟꯖꯤꯅꯗꯤꯅꯦ ꯐꯩꯔꯦꯟꯒꯤ 12 ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯅꯕꯥꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯕ ꯅꯨꯃꯤꯠꯅꯦꯗꯅ ꯄꯤꯔꯛꯏ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅꯁꯨꯅꯦ ꯃꯆꯥꯒ ꯍꯥꯟꯅ ꯅꯈꯣꯏ ꯃꯁꯦꯟ ꯁꯛꯈꯪ ꯃꯥꯏꯈꯪꯅꯩ ꯍꯥꯏꯕꯗꯨꯗꯅꯦ ꯍꯔꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯖꯔꯦ ꯏꯃꯥ ꯑꯗꯨꯅꯤꯗꯅ ꯃꯆꯥ ꯑꯐꯕ ꯄꯣꯛꯄ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯁꯦ ꯏꯃꯥ ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗꯅꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏ ꯄꯥꯕꯨꯡꯗꯁꯨ ꯇꯝꯃꯨꯔꯒꯦꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯄꯣꯊꯥꯔꯣꯀꯣ Hey, adu khun gano. Kayo nang khulise. En mistress ki majane haiduna jaw thokano. Age pui khun gi chip ne. Nang na chin thi gano kupak na tha gani. Nana do lai tharora nang. Hey, kaino khanarisa? Thadong nungse. Kaigino na maning khanarisa? Mana igi ipa laite ariba. Mama chin thi ni. मैं पाले सुलाई तना सना से चक सा थोक न बतौरस ला ऐ चारोय कईगिनो ऐ पसुंगाक लागते ऐ पलाक तो ऐ चक चारोय से कनाना कई हैरागे से हगोलो से आई हा से फमु से इचादने कनाना कई हैरागे हैरो जेम्स नाइगी इपा लाइते हैरेइबा मोइनने खंगदना तौइने नंगी अपादो डॉक्टर अचौबा ओइरगने अखोइनी बुलौवा लाक्तोइने हयेंगै मीना ngang थाजौनुको ऐ पा कनानो नंगी अपागी ममिंगदिने डॉक्टर लोंगान बकोय आ इम्फाल दे लay लाओ चाकसा थोरसिको लाओ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯉꯥꯜ ꯑꯃ ꯄꯤꯅꯕ ꯁ꯭ꯀꯨꯜ